ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡ ꯂꯣꯏꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯦꯡꯒ꯭ꯔꯨꯝꯅꯦ ꯑꯗꯒꯤ ꯉꯥ ꯀꯧꯇꯥꯅꯦ ꯑꯗꯒꯤ ꯂꯩꯋꯥꯗꯣ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯉꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯂꯐꯨꯁꯤꯃ ꯏꯔꯣꯜꯂꯦ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯃꯌꯥꯝ ꯃꯤ ꯑꯇꯩꯗꯤ ꯆꯥꯟꯅꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯂꯣꯟꯕꯁꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯀꯛ ꯃꯀꯛ ꯇꯧꯔꯒ ꯑꯗꯨꯝ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯩ ꯉꯥꯔꯤ ꯎ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯒꯅꯦ ꯑꯗꯨꯗꯣ ꯅꯩꯔꯦꯗꯅ ꯑꯗꯨꯒ ꯂꯐꯨꯁꯦ ꯀꯣꯟꯅ ꯍꯥꯞꯆꯤꯜꯂꯒ ꯅꯩꯈꯥꯏꯔꯒꯅꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯗꯨꯝ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤ ꯊꯝꯕꯤꯕꯀꯣ ꯑꯗꯨꯒ ꯆꯥꯕ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯁꯦ ꯑꯗꯨꯗꯨꯒ ꯆꯝꯐꯨꯠ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯑꯗꯒꯤ ꯊꯔꯣꯏꯒ ꯃꯥꯏꯔꯦꯟꯒ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯆꯥ ꯕꯣꯔꯥ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯊꯝꯃꯒꯦ ꯃꯅꯝꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯡꯒꯨꯝꯁꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯦ ꯂꯣꯀꯦꯜꯒꯤꯗꯨꯅꯦꯕ ꯑꯔꯩꯕꯗꯨ ꯅꯠꯇꯦ ꯆꯝꯐꯨꯠ ꯆꯥꯗ꯭ꯔꯦ mahal gitu ya. Cenderung mekuk ya.
好一点。好。好一个 trema。这么炸的好。Torino calore. 그냥 얌 떠먹는 애들. 빨간 거 같아.